Relief camp ta ladiba singi waka thama chupna memorandum oina governor da pisin khrabasu tumin election ba thawong yaning da ba utuna memorandum gi paukhum hangoina lakadoriba January 12 da governor tamna miam thomjilagani wafam asi chaliba tha sigi haukiba tangama da gi hauduna lamboi khongrang khong da chatharakiba IDP singi wakat mifam ga mari leinana lamboi khongrang khong da pangthokiba paumi sing unaba mada kokomi gi convener Khuraizam athobana phongdokibani paumi sing unaba da mahakna makata na hai Relief camp ta ladiba singi awaba kaya yengduna makoibu masagi mayumda hanjinnaba haiduna thama chukna wakat mifam phamba galunina numit kangdana governor da memorandum pisinduna laki adumakpu IDP na pisiliba memorandum sing usinadaba mawongda governor na ngasi fawba tumina leishili asigumba thawong asi yaningdaba utpa madi IDP na memorandum da hangkiba wahang singi paukhum lakliba January 12 da kokomi yauna IDP singalunina governor da wahang singi paukhum lawba miyam changsingani haiduna PR government na leibak asigi yaifana ba thabak paikhatrabadi PR government leihanbagi wahanthok leite haiki IDP chino sing masi si phobada koi masa masa gi camp ta relief camp ta chap chaba clarity ma leitana chap chaba makoi si yumda numida subogi manungda soidana hanjalagani haibagi guarantee ma ta yaudana aduga kayam kuina relief camp ta leigadoino haibagi थाजब फौब पीब ngamdana IDP singna sumaina lehenba amadi leinanabagi pibam mamada lerakpa yabagi pibam mamada oirakliba pibam asina paliba lengak amadi maru maruena governor amadi chief secretary na aikoina pisan khiba memorandum kunthra muksi thawaina maki khangjan naror haina khangjan nadrabra haiba tasan naroi hana tasan nadrabra haibagi mawongda officially chi oina chatpasida makogi manakong yogdaba manbagi mami ma yam chawng tare